Bethany Diaspora Church ki nung sizrabay sili nausing ahan bamaktada Prabhu Jesu Christ gimingda nung sibigi salam pizari ngasi October gi tang mapan 2025 Sunday numit asi Esorda akhoi bu afaba matam afaba numit oina pibire loina na mahaki ahingba wahay asibu paminaduna puning thogat minabagi matamsu Esorda akhoi da pinabire masigi damakta ahan bamaktada Esorbu thagat minasi ichili naw maru mapangsing ngasi akhoi gi text asi the epistle of James na iba chithi Jacob James ko masigi chithi sigi chapter 1 verses 5 to 8 asi akhoi paminagani maru aina akhoi na nainagadabasi pathanagi maramnani pathanagi matangda akhoi haktang pukning thadaminasi sorgi wahaidagi akhoi tamminasi. Let him ask of God haibani Esorda Mahakna Nijasanu masida akhoi Esorgi sastrada ibibasi akhoi paminasi aduga masidagi akhoi pukning thadaraga wakhal tawminasi Manipuri gi Bible dai pathok sage nakhoi kana gumbagi lawsing watlabadi mi pumnamakta pinahaina amasung ikaiba nanghandana pibiba Esorda Mahakna Nijasanu aduga madu mangonda pibigani verse 6 adubu Mahakna chingnaba laitana thajana nijagadabani maramdi chingnaba mahak adudi nungsit na humdok humjin tauba samudragi ithak kumbani chingnaba mi aduna ibungodagi karigumba amata phangani haina khandasanu pukning ani longba mi adudi mahakki lambi pumnamakta pukchen lepte ichili nausing Esorgi wahay asida akhoi na mayek sengna pathanagi maramda uba phangle aduga James na masigi chithi se iba matamda thamoi sengna arot pa akhak pa laitana yamna mayek sengna akhoi gi damakta ibibani pathana haiba matamda ichili nausing akhoi munna khanpham thoi maramdi karino hairaga akhoi pathana tawi aduga tongan ba apamba kayama akhoi na madugi damakta phangnanaba Esorngonda haijaraga Esorngonda akhoi nijai aduga akhoi yamna prayer pathana tawbasi yamna haire khangle ai nungtigi pathana tawi hainasu khalamba yai adumakpu ichili nausing pathana haibasi yamna chauba adugumba khannaba yaba amani masida akhoi hena Esorda haijabagi maram asida khangba matamda Esorgi wahaidagi akhoi yenglaga madudagi tamjaraga akhoi tawba matamda hena pathana da mapung phana akhoi tawba ngamgani. We have many needs in life punsida yengba matamda akhoi gi damakta awat pasi adukki matik yamna lay physical needs hakjangi oiba chana thaknaba oiro senaba piron aduga nomagi tawdaba yadaba kaya masigi damakta akhoi darkar oiba awat pasi adukki matik yamna lay aduga emotional needs lay manungi oiba wakhalgi oiba pungningi oiba aduga spiritual thawai gi oiba awat pa mayam amasu darkar oibasi akhoi na isa da uba phangi aduga personal oiba akhoi khaktangi oiba kananasu khangdaba aduga akhoi na kanamatadasu phongdokpa ngamdaba phongdoksu phongdokningdaba losandana thamba asigumba awatpa natraga darkar oiba kayamasu leibani ichili naw imungi misingda natraga even maru mapangsing kanamatada akhoi na phongdokpa ngamdaba mayam ama lay
Masi aikoina yengba kanda aikoibu chairoidaba aikoina masi phongdokpa matamda aikoigi awatpa darkar oibasi haijaba matamda aikoida intho oidaba aikoibu lana lauroidaba aikoibu pibiba ngamba adudi Isor khaktani aikoigi personal oiba mayam ase aikoina isilinaw marup mapang ima ipa aikoina atay atopa miyoi kayada share tawrabasu phongdoklabasu aikoibu pangbiba ngamloidaba mayam ama lai aduna aikoina khwaidagi maru oina haijagadaba aduga changjagadaba adudi Isor khaktani haibasi aikoina ningsingsi Prathana asi Isorgi nungsibigi mapana aikoi asi masigi access masigi ayabasi Isorna aikoida pibibani aduna matam khibikta aikoina Isorda phongdokningba haijaningba nijaningba leiba matamda aikoina Isorbu magi mafamda aikoina haijaba nijaba asi yahalle masi karigi mateng na masi oihanbra haiba kanda through the Lord Jesus Christ Prabhu Jesus Christ gi mapana aikoina Isorbu matam khibikta magi mafamda changjaraga aikoigi apamba aningbasi haijaba adum yahalle aduga aikoina Isorgi mafamda changjaba yabasi lambi se kari kari da leibra haiba kanda maru oina prathana asida lei Prathana da aikoina Isorgi manakta changjaba yai Prathana gi through da aikoina Isorda changjaraga maga wari sanaba mangonda aikoigi thamoigi oiba apamba aningba darkar oibasi phongdokpagi ayabasi leihalle aduga through faith Prathana tawba matamda thajaba asisu darkar oi aikoi thajaba leitragadi Isorgi manakta aikoi changoi thajaba leitragadi Isorgi mafamda aikoina kaidonungdasu aikoigi aningba apamba darkar oibasi phongdokloi haijaroi aduna Isorgi mafamda changjaba haibasi thajaba haibasi su yamna darkar oi we know all things ichilinawsing masi khudingmak se aikoi khangdaba nate loina khangi masi tawgadabani haibasi su aikoina khangi adumakpu karigidamakta aikoina masi apply tawba ngamdribano aikoigi punsida masi aikoina thabakta pangthokpasi karigidamakta asukimda matik lubano natraga ngamdribano tawdribano haibasi yamna chawna hangba yaba question aduni wahang aduni aduna apostle James na phongdokpagi matung ina yengba kanda yamna mana ngasai haikibagomna akhakpa leitana arotpa leitana asengba warol adu mahakna phongdokpani madudi masi khudingmak ase karina thohali haiba kanda the lack of wisdom lausing asi watpagi maramna aikoina masi pangthokpa ngamdabani aduna James na Jacob na yamna mayek sengna masi highlight tawe uthok pire ko aikoigi wisdom wat pase lausing wat pase masi leitabagi maramna masi watpagi maramna aikoi Prathana da mapung phana Isorgi mafamda changjaba ngamdabani aduga khangrasu khangna masi aikoina pangthokpa ngamdabani haibasi mahakna takpi The need for wisdom is particularly mentioned in the book of Proverbs. Wisdom lausing asi asuki matik miyoi bagi punsida maruoina Isorgi machasing aikoigi punsida darkar oi haibasi Proverbs asi paba matamda aikoina khangi aduna masigi Proverbs asi ahobadagi paba matamda ngasaigi hairiba wisdom lausing asigi matangda takpi aduga lausing asi karam haina aikoigi punsida chawna mateng oigani aduga wisdom lausing asi karam haina aikoi kadaidagi phangani haibasi takpi bani aduna ichili nausing lausing leige haiba tarabadi aikoina tawba yaba hairagadi Proverbs ase aikoi paba darkar oye maramdi Proverbs asida aikoina lausing asi yamna phangba ngamgani aikoina mathang paba matamda lausinggi maramda yamna sugaina takpi adumakpu luribadi wisdom lausinggi maram asida Proverbs na takpi base chaithoktuna adum
ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯖꯅ ꯄꯥꯔꯒ ꯃꯁꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯍꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯅꯠꯇ꯭ꯔꯒ ꯂꯧꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯐꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯂꯧꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯕꯨꯛ ꯑꯣꯐ ꯄ꯭ꯔꯣꯚꯥꯔꯕꯁ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯃꯊꯧ ꯑꯣꯏꯌꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯦꯗꯚꯥꯏꯁ ꯑꯩꯈꯣꯏꯗ ꯄꯥꯎꯇꯥꯛ ꯑꯁꯤ ꯄꯤꯕꯤ ꯑꯗꯨꯃꯛꯄꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯑꯁꯤꯗ ꯌꯦꯡꯕ ꯀꯥꯟꯗ ꯋꯤꯁꯗꯝ ꯑꯁꯤ ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯤꯒꯅꯤ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯀꯁꯨ ꯇꯥꯛꯄꯤ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯕꯨꯛ ꯑꯣꯐ ꯄ꯭ꯔꯣꯚꯥꯔꯕꯁ ꯄꯥꯕ ꯈꯛꯇ ꯅꯠꯇꯗꯅ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯔꯨ ꯑꯣꯏꯕꯗꯨꯗꯤ ꯀꯔꯤꯅꯣ ꯄ꯭ꯔꯊꯅꯥꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯆꯪꯖꯔꯒ ꯂꯧꯁꯤꯡ ꯅꯤꯖꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯖꯦꯝꯁꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯑꯗꯨꯅ his focus was on prayer his word of encouragement was on how to pray in faith ꯀꯔꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯑꯁꯤ ꯐꯪꯒꯅꯤ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯊꯤꯒꯅꯤ ꯍꯥꯏꯕꯁꯤ ꯖꯦꯝꯁꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯊꯅꯥꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯆꯪꯖꯔꯒ ꯂꯧꯁꯤꯡ ꯅꯤꯖꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯧꯁꯤꯡꯒꯤꯗꯃꯛꯇ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯅꯤ ꯊꯥꯖꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯁꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯃꯔꯝꯗ ꯑꯣꯏꯔꯕꯁꯨ ꯊꯥꯖꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗ ꯉꯁꯤꯒꯤ ꯇꯦꯛꯁꯇ ꯇꯥꯛꯄꯤꯕꯒꯨꯝꯅ ꯋꯤꯁꯗꯝ ꯂꯧꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯝꯂꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯈꯪꯂꯒ ꯃꯁꯤ ꯑꯩꯈꯣই ꯐꯪꯅꯤꯡꯂꯕꯗꯤ ꯄꯤꯕꯤꯕ ꯉꯝꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯧꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯏꯁꯣꯔ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯊꯅꯥꯗ ꯍꯥꯏꯖꯕ ꯑꯁꯤ ꯑꯩꯈꯣꯏ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ verse 5ꯇ ꯀꯔꯤ ꯍꯥꯏꯌꯦ if any one of you lack wisdom ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯂꯧꯁꯤꯡ ꯋꯥꯠꯂꯦ ꯈꯪꯂꯕꯗꯤ ꯍꯥꯏꯕꯅꯤ let him ask of God ꯏꯁꯣꯔꯗ ꯃꯍꯥꯛꯅ ꯅꯤꯖꯁꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ who gives to all liberally and without reproach and it will be given to him ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ wisdomꯒꯤꯗꯃꯛꯇ ꯂꯧꯁꯤꯡꯒꯤꯗꯃꯛꯇ ꯆꯪꯖꯔꯒ ꯅꯤꯖꯕ ꯃꯇꯝꯗ ꯀꯔꯝ ꯍꯥꯏꯅ ꯏꯁꯣꯔꯕꯨ ꯑꯦꯄ꯭ꯔꯣꯆ ꯇꯧꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯆꯪꯖꯒꯅꯤ ꯍꯥꯏꯕ ꯀꯥꯟꯗ confidently ꯌꯥꯝꯅ ꯊꯥꯖꯅ ꯑꯩꯈꯣꯏꯅ ꯆꯪꯖꯒꯗꯕꯅꯤ ꯁꯣꯏꯗꯅꯃꯛ ꯏꯁꯣꯔꯅ ꯄꯤꯒꯅꯤ ꯃꯔꯝꯗꯤ ꯂꯧꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨ ꯃꯍꯥꯛ ꯈꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯆꯦꯠꯅ ꯃꯁꯤꯒꯤ ꯊꯥꯖꯕꯁꯤ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ God is a great giver ꯏꯁꯣꯔ ꯑꯁꯤ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯍꯩꯕ ꯄꯤꯕꯤꯕ ꯏꯁꯣꯔ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯟꯐꯤꯗꯦꯟ ꯂꯩꯒꯗꯕꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃꯗ ꯏꯁꯣꯔ ꯑꯁꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯕ ꯉꯝꯕꯁꯦ ꯍꯛꯆꯥꯡꯒꯤ blessing of physical blessings ꯏꯁꯣꯔꯅ ꯄꯤꯕ ꯉꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯤꯅꯤꯡꯅ ꯑꯩꯈꯣꯏꯗ ꯃꯥꯅ ꯄꯤꯕ ꯉꯝꯃꯤ ꯄꯤꯁꯨ ꯄꯤꯔꯤ ꯑꯗꯨꯒ of spiritual blessings ꯊꯋꯥꯏꯒꯤ ꯑꯣꯏꯕ blessing ꯀꯌꯥꯁꯨ ꯏꯁꯣꯔꯅ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯕꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕ ꯑꯁꯤꯗ wisdom ꯂꯧꯁꯤꯡ ꯑꯁꯤ ꯃꯁꯤꯁꯨ ꯏꯁꯣꯔꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯉꯝꯃꯤ ꯃꯗꯨ ꯑꯩꯈꯣꯏ ꯊꯥꯖꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯅꯤ ꯏꯁꯣꯔꯗꯤ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤꯕ ꯉꯝꯕ ꯍꯛꯆꯥꯡꯒꯤ ꯕꯣꯔ ꯊꯋꯥꯏꯒꯤ ꯕꯣꯔ ꯑꯗꯨꯒ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤꯕ ꯉꯝꯕ ꯆꯥꯎꯅ ꯄꯤꯕꯤꯕ ꯏꯁꯣꯔ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯇꯦꯛꯁ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ how God gives ꯏꯁꯣꯔꯅ ꯀꯔꯝꯍꯥꯏꯅ ꯄꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ he gives to all liberally ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯈꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ verse 5ꯇ ꯃꯤ ꯄꯨꯝꯅꯃꯛꯇ ꯄꯤꯅ ꯍꯩꯅ ꯑꯃꯁꯨꯡ ꯏꯀꯥꯏꯕ ꯅꯪꯍꯟꯗꯅ ꯄꯤꯕꯤꯕ ꯏꯁꯣꯔꯗ ꯃꯍꯥꯛꯅ ꯅꯤꯖꯁꯅꯨ ꯑꯗꯨꯒ ꯃꯗꯨ ꯃꯉꯣꯟꯗ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯅꯤ liberally
ꯀꯔꯤꯁꯨ ꯑꯈꯥꯛꯄ ꯂꯩꯇꯅ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯏꯁꯣꯔꯅ ꯄꯤꯕ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯕꯣꯔ ꯑꯁꯤ ꯄꯤꯕꯤꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯄꯤꯕ ꯃꯇꯝꯗ without reproach ꯏꯀꯥꯏꯕ ꯅꯪꯍꯟꯗꯅ ꯍꯥꯏꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯃꯇꯝꯗ ꯀꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯁꯣꯔ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯅ ꯍꯩꯕ ꯏꯁꯣꯔꯅꯤ ꯆꯥꯎꯅ ꯄꯤꯕꯤꯕ ꯉꯝꯕ ꯏꯁꯣꯔꯅꯤ ꯑꯈꯥꯛꯄ ꯂꯩꯇꯅ ꯀꯔꯤ ꯑꯃꯠꯇ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯄꯤꯕ ꯃꯇꯝꯗ ꯈꯤꯇꯪꯈꯛ ꯃꯆꯦꯠꯈꯛ ꯄꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯤꯕꯤꯕ ꯉꯝꯕ ꯏꯁꯣꯔꯅꯤ wisdom ꯂꯧꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤ ꯑꯩꯈꯣই wisdomꯁꯤ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯎꯅ ꯃꯁꯤꯒꯤ ꯂꯧꯁꯤꯡ ꯑꯁꯤ ꯄꯤꯅꯕꯤꯒꯅꯤ ꯑꯗꯨꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗꯤ can I really believe ꯑꯩ ꯃꯁꯤ ꯇꯁꯦꯡꯅ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ 이칠 이나우싱 तसेंगना थाजबा असि यामना मथौ ताई दरकार ओय The challenge is to learn how to approach God aduna karamaina isorda ikoi changjagani karamaina isorda haijagani haibasi aikoi khangba darkar oy thajaba ga loinana aikoi changjagadabani mangonda confident leina pathana tauraga isorda nijaba asini The believer must ask the Lord for wisdom ko ichili now sing Thaja kraba isorgi macha sing aikoi khuding makna isorgi maphamda losing asi ni jagadaba makni maramdi losing asi yamna darkar oy The gift of wisdom cannot be taken for granted Wisdom asi ilai na hekta lakpa nate masi aikoi na laina khandok pasu yade ai isor bu thajare natraga ai pastor oire ai church leader oire natraga ai Christian chahi asuk oire Bible pare proverbs pare even ai training chatle adu taure lairik laisu hai hairaga hekta masai gi hairiba wisdom isordagi lakpa wisdom godly wisdom asi hekta aikoi phangba nate hekta lairakpa nate adu oirabadi masigi wisdom asi aikoina isorda nijaba yamna mathau tai ai mi kharnadi adumaina khanbani adubu aikoina we must not be presumption ko aikoi hekta wisdom leire haina hekta khandok kadaba nate masi naturally hekta lakpa nate ai chahi yambagi matam matungina natraga aina experience kara leire haibagi maram na hekta masigi wisdom asi lakpa nate actually now sing adu oirabadi aikoi pathana da isoda nijaba darkar oibani aikoi na wisdom asi karmaina nigani haiba kanda every day of our lives nungtigi ayuk hogalakpa khudingda isor ngasi na tawgadaba thabak aina chakadaba khudingmak asida isor da hakki lawsing gyan adu pinabiu ngasi gi damakta ikhoigi tawgadawriba thabak khudingmak asigi damakta wisdom darkar oy hayeng gi damakta su wisdom adu darkar oy aduna every day of our lives nungtigi ikhoi lawsing asi isor da haijabasi thajaba ichilinaw sing aikoi kauroi dabani adumakpu masida aikoina mathang yingba kanda yamna problem oiba khara pathana tawba kanda ko aikoina pathana tawba mathamda chauraba problem asi khara lei haibasi James na amuka highlight tawi madudi karino verse 6 tagi pasi adubu mahakna chingnaba laitana thajana ni jagadabani haye chingnaba haibasi problem achauba mani pathana tauraga isongonda haijaraga lawsingi bu oiro haksangi bor phangnanabagi damakta bu oiro thawai gi bor gi damakta bu oiro atay atop koding makyu amagi bu oiro isongonda haijaba matamda doubt chingnaba haibasi leirabadi maduda akaiba yam lakani chingnaba haibasi pathana tawba matamda yamna chauna apanba si leihali aduna masida James na masi phongdokpani
verse 7 da kari haye chingnaba mi aduna ibungo dagi karigumba amata phangani haina khandasanu haye chingnaba yauraga pathana tauba adudi kari sukana balaite Isorna madugi patna adu taroi khumsu khumbiroi aduga kari mata isordagi phangloi haibani adu eragadi chingnaba haibasi pathana gi damaktadi yamna chawraba problem ama oire aduna ichili nausing masi James na mayik sing na takpi bani ko maram di chingnaba leiba matamda kari taure hairaga verse 8 ta pukning ani longba mi adudi mahakki lambi pumna makta pukchen lepte haibani ichili nausing masida ikoi yengsi the faith of the believer must be exercised in prayer aikoi thajaba si ishor na pibire ishor bu thajahan kare ishor bu thajare masigi ishor na pina biba thajaba ase aikoi gi pathana da masi exercise tawgadabani season nagadabani pathana tawba matamda ishor da sangjaba matamda masigi thajaba siga loina na konana aikoina haijadaba ngasai gi pathana tawraga chingnaba mayam adu leiraba thajabadu gi mahutta chingna aba aduna thanba matamda aikoi gi pathana asi ishorna tabiroi ishorda pathana tawba matamda thajaba singna ishorna soidanamak aigi pathana si tabire soidanamak ishorna tawbigani ishordi punamak ngamba ishorni pina haiba ishorni haibasi aikoi thajaba darkar oye he must believe he must not pray with doubt ko chingnabaga loina na pathna tawba adu tawroi dabani chilanao sing adumak po masi yamna lui miyoi bai khoi se chingnaba se he lakpani masi yamna lurabasu ai khoina yamna consciously chingnaba changsalakta ba ai khoi gi pathna da thajaba aduga loina na ai khoina pathna tawba ngamningai hotna ba darkar oi maram di doubts will affect faith and prayer adversely chingnaba sina ai khoi gi thajaba da su affect tawe aduga even ai khoi gi pathna da su yamna chauna akai be pibi the person who doubts is compared to a restless wave of the sea chingnaba galoina na pathna tawba maki wakhanda thamoi da chingnaba adum leiba mioi adu kariga pangkak tawi haiba kanda ngasai gi ising ithak nungsitna koihum humba adugumbani haibani ichidinaw sing verse 6 ta ikoina ubudo maramdi chingnaba mahak adudi nungsitna humdo humjin tawba samudragi ithak kumbani haye samudragi ithak se koi yingsi amukka amukum tawgani marak amada lamna chakani amukka khangaudana imangda amuk leirakani taseng na aikoina yengba kanda samudragi ising ithak si mathanda adumaina kumba kaba lapna chatpa amuk lakpa mathanda tawba nate nungsit na tawbani nungsit asi ngasai gi doubt chingnaba adugumani chingnaba aduna aikoi bu control tawba aikoina control tawba na tawa chingnaba duna aikoi da control tawba aduga chap manai aduni doubts will affect the believer adversely even thajaba singi punsida asuki matik chaun akai balai halle chingnaba haibo asina doubt affects the faith of the individual ko aikoi gi thajaba da yamna kai halle aduga masigi chingnaba laiba mi ase James na phongdokpagi matungina double minded man wakhal ani thokna khanba mioiba aduni adugumba mi aduni haibani pathna di tawraga chingnaba thajaba ngamdaba aduna aikoi munna yingba kanda mahaki punsi edo ngasai gi haiba double minded wakhal ani thokpa mi aduni focus tawba ngamdaba thajana isorda haijaba ngamdaba maduna karamba mino haibado mangon magi maram asida yamna mayek sengna takpani
Doubts may reflect a person who is double-minded. They may reflect the fact that he is unstable in all his ways. Double-minded oiba mi aduna, chingnaba yamna laiganba mi aduna, maana tawriba thabak khuding magi punsida adumaina unstable oigani. Mapung phaba ngamloi, chetna mahak leiba ngamloi. He will receive nothing from the Lord. Kwaidagi lurebadi Isordagi Prabhudagi kari amata mahakna phangzaroi haibani. Ichilinawsing. Aduna masi ekoi munna khanba mathau tai. Romans chapter 4 verse 18 to 22 asi ekoi na paba kanda masigi damakta yamna chawna example phajaba asi pibi. Romans chapter 4 verse 18 asidagi ai pathok chege. Asa leitrabasu Abraham na asa tauduna thazaki. Maramdi nahaki dharasu asumna oigani haina mahaki maramda haiki bagumna mahakna jati mayamgi mapa oirakani oiraknana bani mahakna thazabada hanthadana sikhrabagum laba mahaki hakchang maramdi mahak chahi chamarom surami hanurabani Abraham asi matam aduda aduga saragi asiba angang khaw adusu wakal tawkhide madusu mahak karisu khankhide aduga thajadaduna mahakna Isorgi wasak piba adu chingnakhide adubu Isorbu thagachaduna thajabada mahak kanna mahak kankhatkhi masi Isorna wasak khiba adu mahakna taubi ba ngami maram taubi ba ngami haina Abraham na chetna thajabagi maram nani maram aduna thajaba adu mangonda dharma chenba oina singthabikhi. Ichilinaw sing masida Abraham gi thajabagi maramda yamna chawna example oiba ekhoigi damakta khudam oina takpi. Abraham asi thajabagi Esorda thajaba mioiba amagi matangda yamna good example oina lei. Mahak chahi chamarom suraba hanuraba angang pokpagi asa leitraba aduga hena luribadi mahaki loinabi mahaki nupi Sara adusu mahaki angang khaw adu sikhrabani barren oikhraba adu phawbada Isorgi promise asi mahakna chingnaba laikhide soidanamak Isorgi takpibagumna Isorna wasak pibagumna soidanamak masi oithokani haibasi mahak thajai aduna mahaki punsida angakpo oina Isorgi bor adu phangki. Ichilinaw sing Abraham gi thajabasi yengsiko a steadfast hope in God leng draba adugumba achetpa asa Esorda mahak lei aduga not weak in faith thajabada mahak sonthade no wavering in faith mahaki thajabasi adumaina ngasagi ising ithak na lengba humdo humjin tawba adugumna laite fully convinced ma yamna mapung phana Isorgi wahay Isorgi wasak aduma thajai aduna ichilinaw sing ngasi ekhoi masi munna khanminasi pathna tawba matamda lawsinggi damakta haijaba matamda atay atopa kayagi maramda ekhoina haijaba matamda thajaba yamna darkar oi aduna ngasi ekhoigi challenge asi kari karino ekhoigi challenge adidi to cultivate our faith in God Esorda ekhoina thajabase hena mapung phaningai ekhoi kanna hotnaba darkar oi to deepen our prayer life ekhoigi pathna gi punsi asida yamna hena manung changna ekhoi tawba ngamningai ekhoi hotnagadabani mapan tongi ngahaktangi simple prayer haijaba natabida yamna deep oiba manung changna yamna phajana ekoi pathna gi maramda khangna Esorda haijabasi damna darkar oibani aduga aroibada to ask for wisdom from God Esorgi maphamdagi ekoina losing nijaba asi ekoigi challenge ni Esorna ekoibu pangbibo isunu tawba ngamhanbibo isunu
ताख्रब मिपुम खुदिंगमकी मथक्ता ईश्वरना हेना बोर पिनबिबो इसनु प्रार्थना तौसी वांगथोय सेंगथोयरबा सरगदा लैबा अखोय खुदिंगमकी पाइसोर नहक पुथागतली नहक्ति पुनमक सेंबिबा मपुनी ख्वाइदगी तौबा ngamba angakpa खुदिंगमकपु पांगथोकपा ngamba aduga अखोयबु पुंसी पिबिबा अखोयबु सेंबिबा ईश्वर नहकनी नहकी नुंसीबा सिंग असि अखोय अमुक हन्ना फंगहनबिदुना मतम खरदंग ओइरबसु नहकी वाहै पामिनरगा पुनिंग थौगतमिनरे पाइसोर अखोयगी थमोइनुंगदा नहकी वाहै असिना थबक तौहनबियु अखोयबु हेना थाजबदा कंखरपा ngamnanaba नहकना पांगल पिबियु लोइननै पाइसोर अखोयगी प्रार्थनागी पुंसी असिसु हेना मपुंग फाना ईश्वर नहकी नफमदा हाइजबा ngamba चिंगनबा करिसु लैतना चेन थाजबगा लोइनना अखोयना प्रार्थना तौबा ngamnanabasु नहकना लोइनबियु पांगल पिबियु अदुगा हेना ताकबियु पाइसोर अदुगा लोइनना अखोयगी पुंसीदा लौसिंग हाइबसि यामना दरकार ओय ईश्वर नहककी मफमदगी लाकपा नहकना पिनबिबा लौसिंग अदु अखोय खुदिंगमकी ओइहनबियु अखोय खुदिंगमकी मथक्तसु नहकना पिनबियु पाइसोर ngasi अखोयगी पुंसी असुक्की मतिक तोंगान बा अवाबा कया अमा थेंगनरिबा असि ईश्वर थाजबा यावदना अखोय करिसु तौबा ngamde अदुना प्रार्थनादा थाजबगा लोइनना तत्तना हाइजबा अमागा अमागी दमकता हाइजमिनबा अदुगा अखोय मतिंग पांगनबा ngamnanabasु नहकना पुनिंग थौगतपियु पाइसोर न पुथागतली नहकी वाहै असि अखोयगी दमकता असुक्की मतिक लौसिंग हापी ज्ञान हापी अखोयबु हेना पुनिंग थौगतपि ngasi ताख्रबा इसिदिनाव बिपुं खुदिंमकी मथक्तसु नहकी मपाल नाइद्रबा सर्गगी बोर अदु हैथबियु खुदिंमक असिगिदमकता थागतचबगा लोइनना कनबिबा मपु प्रभु जीसु ख्रिस्टगी मिंगदा हाइजबनी आमेन थैंक यू ईश्वरगी बोर फंगमिनसी